Chamasna thitlaju yai blender gisina adum tawrashu yai sise paste on dribau ko paste khara on dribau adum blender da ungbirani natra chamasna adum thitlaju yai adu ising khara di hapseba ko to adum tawrage masakse maong ama laadra fajaradra ma'am to see texture se mayam si texture se ko tadribo ungbiyo ba blender lai bana lai re adu chamas na tawraga budi ai chamas na di amna zu kuina changni dana ko adu chamas na tawba budi ai ko ma'am ai hanam chamas tawra me si lai bagi sine tawba wane ba Loina hapudi I wasn't struck by Cupid. I wish when I first saw you I knew this. When I'm with you I feel so useless. I feel diluted, my heart's been wounded. So insecure all the time. Never really know just what you want. If you don't know if you're calm, I can feel the space by my phone. Play with me like cats and a string. You don't understand, I turn your brain. Mayam, I video sibu yang biriba kuding mak thakachari subscribe to the yaw tardi subscribe to taksan biramo ado mayam ngasi na chadri se mimi singju ne bora ne aduga coffee ne si chajarake thaksarake aduga mayam ai comment samla hawe ke ba chabirak tabai khot pe adudo ai aphang ba adu mayam soina chajarake mayam chaw hai budusu ai adum Charake bako ma'am ado phang da baine ado phang bayaw targa sudum charger age ma'am adu tangdi ngapiro ai sungsoi soi dana loi mak charger ake aduga ma'am ngasidi singju pamba mayam gidamak bora pamba mayam gidamak ai charger age kaman jane bora han chage na copy bora se am tang na phang me na copy je Coffee 好嘞。Ma'am coffee 苦好噻。Ma'am 是 coffee 呀，啱好诶 ma'am。就Singju 잘하게 Singju sini ko ina chani ja Morocco to Morocco se cha da ba se ngamdre me
ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯦ ꯊꯨꯝ ꯈꯤꯇꯪꯗꯤ ꯀꯜꯂꯦ ꯑꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯁ ꯀꯣꯐꯤꯁꯤꯗ ꯆꯉꯥꯡꯗ ꯊꯛꯂꯛꯏꯅ ꯀꯣꯐꯤ ꯁꯦꯝꯕꯅꯦ ꯃꯌꯥꯝ ꯌꯦꯔꯨꯝꯁꯦ ꯍꯥꯎꯔꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯊꯋꯥꯏꯅꯤ ꯌꯥꯏꯄꯟꯒꯤ ꯃꯁꯛꯁꯤꯗꯤ ꯃꯣꯏ ꯀꯣꯕꯤ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯥ
ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯒ ꯀꯣꯐꯤꯒ ꯂꯣꯏꯅꯤ ꯈꯟꯕꯅꯦ ꯄꯥꯝꯃꯨꯏꯁꯦ ꯀꯣꯐꯤꯗꯤ ꯑꯃꯨꯛꯀ ꯁꯦꯝ ꯌꯥꯏꯕ ꯅꯥꯀꯨꯞꯄꯤꯗꯤ ꯑꯁ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯑꯁ ꯑꯩ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯡꯖꯨ ꯆꯥꯕꯅ ꯈꯔ ꯇꯣꯏꯅ ꯁꯥꯏꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯂꯨ ꯕꯣꯔꯥ ꯋꯦꯗꯔꯁꯦ ꯅꯣꯡ ꯑꯗꯨꯝ ꯆꯨꯔ ꯂꯩꯔꯦ ꯅꯍꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯦꯟ ꯇꯥꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯏ ꯃꯃꯥꯡꯗꯅꯦ ꯂꯦꯟ ꯇꯥꯏꯌꯦꯕꯀꯣ ꯁꯤꯗ ꯂꯦꯟꯗꯣ ꯄꯤꯛꯅ ꯇꯥꯏꯌꯦꯕ ꯌꯥꯝ ꯆꯥꯎꯅ ꯇꯥꯗꯦꯕ ꯑꯗꯒꯤ ꯆꯨꯔꯛꯄ ꯅꯣꯡꯗꯨꯅꯅꯦ ꯑꯗꯨꯝ ꯆꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯣꯔꯥꯒꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕꯁꯦ ꯀꯦꯔꯝꯗꯦꯕ ꯑꯗꯨꯅꯤ ꯃꯣꯏ ꯀꯣꯕꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯦꯔꯨꯝꯗ ꯅꯞꯄꯅꯦꯕ ꯁꯤꯁꯦ ꯆꯥꯃꯁꯅ ꯀꯣꯠꯁꯜꯂ ꯆꯥꯔꯛꯀꯦ ꯃꯥꯒꯤ ꯀꯣꯡꯈꯣꯟꯁꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯊꯤ ꯍꯥꯎꯈ꯭ꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯈꯔ ꯈꯥꯔꯦ ꯀꯩꯅꯣ ꯌꯥꯎꯕꯩ ꯀꯣꯐꯤ ꯊꯤꯠꯂꯨꯕꯩꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯄꯥꯛꯅꯝ ꯀꯥꯡꯉꯧ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯥꯖꯒꯦ ꯈꯜꯂꯒꯅꯦ ꯑꯩ ꯆꯥꯔꯣꯅ ꯇꯝꯃꯕ ꯈꯪꯗꯦꯕ ꯁꯧꯒ꯭ꯔꯤꯗꯣ ꯁꯤꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯕ ꯅꯣꯡꯃ ꯑꯃꯗꯤ ꯌꯥꯎꯍꯧꯕꯅꯦꯕ ꯑꯃꯨꯛ ꯍꯪꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯁꯨꯝ ꯁꯧꯒ꯭ꯔꯤ ꯌꯥꯎꯕ꯭ꯔꯥ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯧꯒ꯭ꯔꯤꯗꯨꯒ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯒ ꯇꯧꯔꯒ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯔ ꯆꯥꯖꯒꯦ ꯇꯧꯕꯅꯦꯕ ꯁꯧꯒ꯭ꯔꯤꯗꯣ ꯐꯪꯗ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤꯁꯨ ꯑꯃꯨꯛ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯃꯤꯅ ꯄꯨꯔꯛꯄꯅꯦꯕꯀꯣ ꯏꯆꯦ ꯑꯃꯈꯛꯅ ꯑꯗꯨꯁꯨ ꯑꯩ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯆꯥꯊꯣꯛꯈ꯭ꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕ ꯅꯥꯀꯨꯞꯄꯤꯗꯤ ꯁꯤꯗ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦ ꯑꯗꯩꯗꯤ ꯌꯨꯝꯗꯩ ꯊꯥꯍꯜꯂꯛꯄ ꯈꯣꯠꯍꯜꯂꯛꯄꯁꯨ ꯌꯥꯗꯕꯅꯦꯕ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯕꯅꯤꯅ ꯍꯞꯇꯥ ꯑꯃ ꯆꯪꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯑꯗꯨꯒ
ꯑꯗꯨꯝ ꯑꯇꯣꯞꯄ ꯀꯩꯀꯩ ꯈꯔ ꯆꯥꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗꯣ ꯑꯗꯨꯃꯗꯤ ꯄꯦꯔꯨꯛꯇꯤ ꯐꯪꯉꯦ ꯑꯗꯣ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯆꯥꯔꯛꯀꯦ ꯑꯗꯨꯗꯨꯒ ꯀꯩꯀꯩꯅꯣ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯦ ꯃꯁꯔꯨꯝ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯑꯗꯨꯝ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯐꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯪꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯃꯁꯔꯨꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯃꯗꯤ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕꯈꯩꯗꯣ ꯑꯩ ꯂꯣꯏꯅ ꯆꯥꯔꯛꯇꯣꯏꯅꯦ ꯇꯞ ꯇꯞꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯐꯪꯕ ꯑꯩꯅ ꯉꯝꯖꯕꯗꯣ ꯑꯁꯤ ꯆꯥꯖꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯐꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯆꯥꯕꯅꯦꯕ ꯑꯩꯅ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯎꯠꯈ꯭ꯔꯦꯗꯅꯀꯣ ꯌꯣꯜꯂꯤꯕ ꯃꯐꯝꯗꯣ ꯕꯤꯐꯅꯦ ꯄꯣꯛꯅꯦ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯍꯤꯟꯖꯥꯡ ꯌꯣꯟꯐꯝꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯩ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯦꯕ ꯕꯤꯐꯅꯦ ꯄꯣꯔꯛꯅꯦ ꯆꯤꯛꯀꯟꯅꯦ ꯑꯗꯩ ꯍꯤꯟꯖꯥꯡ ꯈꯔ ꯈꯥꯃꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯐꯪꯕ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯆꯥꯔꯛꯇꯦ ꯍꯥꯏꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯆꯥꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ